Akasvani Imphal Ketrumeyum Chitrabhanu na pau pazari ahan badamaru oiba pau Manipur da BJP gi MLA ahum dal gi primary membership tegi resign tawkre aduga NPP gi mantri mari fam thadokre Manipur gi amatangai ba Rajya Sabha sit ki mikhal security gi sesu sorangal lole na hayeng pangthok na ba sem sare The Great Youth Uprising Unity Day gi thorom hozi Imphal gi kekupa ta pangthokli amasung leiba si gi oina COVID-19 na badigi farak pagi chang chada yankhani toy dasmik taret mapan yore Manipur da khangduna orakpa rajniti gi awan amada BJP gi MLA ahum party tegi tokpoda natna dol gi primary membership tegi su toktuna Congress dal da yaukre aduga mantri su oriba NPP gi MLA mari Trinamool Congress gi MLA ama amasung independent MLA amashu BJP na luchingba Rajya Sarkar degi tokre BJP degi tokraba MLA sing adudi S Subhash Chandra Samuel Zenda amasung TT Hawkipne Mantri from Thadukaba NPP gi MLA Singh adudi Upamukhyamantri Y. Joykumar Haksal amasung Yaifa Yumbal Mantri L. Jayantkumar Water Resource amasung Youth Affairs and Sports Mantri Letpau Hawkip Fisheries amasung Travel Affairs Mantri N. Kaisini All India Trinamool Congress ki MLA Tongbram Ravindra Singh amasung Independent MLA Asabuddin Su BJP na luchingba Sarkar asibu sagatba tokibaga loinana Congress dalbu sagat kre Rajniti gi hozik oregli bafifa masigi matangda hanegi Mukhyamantri amasung Congress luchingba Okram Ibobi Singh na hai Rajya asida Congress na luchingba Sarkar amasemna naba thawrang tawri Manipur gi amatangai raba Rajya Sabha gi sit mikhal security gi sesul thawranga lone na hayeng pangthok naba sem sare Assembly Secretary na thokpa cherol aman hai mikhal asigi vote Manipur Vidhan Sabha gi committee room da ayupung ma pandegi nutul pung mga phawba thadagani hairi Cherol asin hai mikhal asigi yenglaga hayeng Manipur Vidhan Sabha gi suti oigani mikhal asiga mari lenen na official amadi officers sing di mathok tawgani amaromda Cherol asin hai COVID-19 license ki yenglaga Election Commission of India na piba protocol sing mikhal asida nganga chatkani Manipur da hozi fawada COVID-19 ki positive oiba mi gi masing chatu sung tare shure masigi manung da active case samli sum na ani yauri negative oiba mi tere ngasi discharge tarogani hari masi tharaga punna naba phaba masing cheni supna manga shure RIMS amasung Zenus Authority gi phangba paw matu ina ngarang Zenus ta sample chacha tarahunde test obada tarahunde positive oiki amasung Zenus ta sample chatra test obada yankhai mari positive oiba thengnaki RIMS ta ngarang fawada sample lising tarataru changani fuma toi test toki hozik hospital asida active case kuntragani pan layingli Meghalaya gi East Khasi Hill District tamir any COVID-19 na nabadagi nauna amuk test obada negative oire Mukhyamantri corona case saman hai ngarang numidang athengba fawada mi kuntramatoi COVID-19 dagi naba phakre hozik Rajya asigi oina mi teramatoi active case leiri Sikkim da mi any nauna positive oikibgalone na Rajya adugi oina ngarang fawada mi Humputara COVID-19 na nare makoising adu ayabana mapan gi Rajya singdagi halakpani hari house fawada mioi mari lena astigi naba phakibgalone na active case kimioi humpugataruk layengli Arunachal Pradesh su mioi mari nona positive oiba thengnere masi tharaga house fawada COVID-19 na naba migi masing marfutara mapan shukre mioi tere na naba phakre aduga mioi marfutara ni thoina active case leiri tabiriba pawasi Akasvani Imphal dagini The Great Youth Uprising Unity Day ki thorom hozi Imphal gi kekrupa ta pangthokle Observation Committee gi thomi sing athoba singi imung manung amadi civil organization singi luchingba singna lekidaba singi mafamda COVID-19 gi tana kanglongal lone na haika lekat tamli adubu kumsi gi oina di COVID-19 na marum odina thorom asim yam punba gi chang hanthaki ningsing buyai kumza lising ani amagi jungi tarani panda haunoru batoduna Manipur gi apungba saktam amadi ngang phai kai ba yaru haiba ihoda ngasi gi nimit asida mioi tarani pangi punsi longke ay pungni pande gi hokiba haika lekat tambagi thorom asida observation committee gi chairman Sunil Karam amasung vice chairman Fairuzam Nando Luang Sar yakhi miyamna lekidaba singi mafamda lekatina ikai khonna butli Jay Kuding Pangtopugum Voluntary Health Unit Committee RIMS na Kunmato Shuba Idan Tobugi Thorom Department of Hematology and Medicine Transfusion RIMS the Pangtokli All Manipunipi Marupna National Federation of Indian Women's Kokusanaduna Juntera Nipangi Thorom COVID-19 Volante Nariba Nursing Amadi Haksel Gilam the Tabuktoriba Miam Busagotuna Nurses Solidarity Day Palan Thorom Pangtokli
Kendra Sarkar hari lebasik oina COVID-19 na nabadigi farapagi chang chada yankhani toy dasmik taret mapan yaure. Hauze fawada miyo ila amal lising marfugataru chamapan kutra mga COVID-19 nabadigi fare. Hauki bapung kumari ki manungda miyo lising taru chamapan kungani toy lazat asitagi naba phaki. Hauze lebasik oina miyo ila amal lising yankhani toy chani kuntaret active case lady. Haksel amasung yaifa yumbal mantraloy na hai hauki bapung kumari asida COVID-19 gi anoba case lising tara chamapan humbutara mari thenaki. Masi taraga hauzik fawbuda leba asik oina COVID-19 na naba migi masing lak hum lising yankai mari suna humpu mga shure. Ngarang nom kakta da leba asik oina COVID-19 na naba miyoy lising ani sumna ahum laikidre masi taraga laikidaba migi masing puna lising taramapoy chamapan ahum sure. Haksel mantraloy na hairi leba asik oina COVID-19 gi sample sing test onalaba laboratory chamapan kun mari hengale masig manung da lanai ge laboratory chani kun yauri. Mantralon hai hauki bapung kumari asida leba asik oina sample lak amal lising humpu humdoi chama marfu tare test toki masi tharga test toki bagi masing punna lak humpu lising marfu gamari chani yang khaitaruk sure marasida haksal mantri Dr. Harshvardhan hairi leba asigi khungangi lamsingda COVID-19 test onaba varki ahanba mobile lab ngasi hangdokani. प्रधानमंत्री नरेंद्र मोदी हाइरी लेबासदा संदोरकलिबा कोविड-19 थेंगनाबगी सरकारना मतम चाना वारेप लहोबदेगी लाइसेट असि लखिनबा होनबदा चाउना मतिंग ओइखि वीडियो कॉन्फ्रेंसिंग की खुथांदा ngarang pangthokiba राज्य अमसुंग यूनियन टेरिटरी तरामंगा गी मुख्यमंत्री सिंगा वडी सनाबगी थोरमदा प्रधानमंत्री हाई राज्य अमसुंग यूनियन टेरिटरी सिंगी मुख्यमंत्री सिंगना हुजुक थेंगरिबा कोरोना वायरस की लांजंग असदा करी करी थबक पाखत कदगी हाबगी पुरमजा नबा खंगनखि Mipamatuda coronavirus na chada humpu hena sonaba Rajya Singh Maharashtra Delhi amasong Tamil Nadu na chingba Rajya Singh Mukhyamantri Singh Saruk Yakhi Pradhanmantri hai Daibasigi oina COVID-19 na naba migi masing sungthaninga oina fagalakli mahang hai masipumna maksi sarkar na mangzong nuna sesul tharong sing pakhat padegi mai pakpangam rakhibani Laichet asibu laksan nab honabada Daibasigi nagri sing na achet pafire amagalone na chana kanglon sing akiba adubusu thagat pafungdokhi Mang hai laichet asina maram oiduna miyam da nunang ba mapugli ba si kohna ba hona gadabani sample sing test obagi maru eba amasung positive orba miyoy singi history khangbagi tangai fadaba adu paladuna Pradhanmantri hai testing center masing hengar hanabagi thorang tongno basu haiki Arogya Setu Epsin nabana lebasi da leiriba positive orba miyoy sing parksan na tidokpada mateng oigani Lebasi bumho sai fivum da hanjana na bhonabada NGO sing amasung lanai sangstan sing apunba khungjung amaglone na honnabagi tangai fadabal lei haina Pradhanmantri na phongdokhi Pradhanmantri Narendra Modi na hairi nongpok thongba Ladakh ki Galwan lamdam da thokiba thodokta lebaki damakta thawai ka trabalan mishing aduna mama lebaki damakta ka thokiba adubu ningsingduna lehoragani Pradhanmantri na hai ningthokaba nimita Bharat amasung China gi lan mishing gi marakta khanghaudana thokiba hingsa gi thodok adu laibak thibani Mang hai adubu Bharat Lanmina Thongna Lingjentana Lebasi gi ngangkhai amasung sovereignty gi wafam da singner pushing Bharat Lanmina matik chana pakum piki Mang hai Thongna Faraba Lanmising aduna toramba thabak sing chokthok chaningai ni Lebasi da singner pa kuding hanbalaitana mayok nagani Mapan Thoram Mantri Dr. S. D. Sankarna China gi Mapan Thoram Mantri Wang Hida tha sigi taramanga da Galwan da thokiba thokdo adugi matangda kanna yaningda ba phongdokre Mapan Thoram Mantralon hai Dr. J. Sankarna China gi Vidyas Mantri ga telephone gi khutang da ngarang nubitung matungda warishana duna hozilla Dr. Odekli ba phibu masigi matangda leba ani gi oiba warishana kre hozik aroi ba da maroi ba pau amuk hanna Manipur BJP gi MLA ahum dal gi primary membership gi resign tawkre aduga NPP gi mantri mari from thadokre Manipur gi amatangai raba Rajya Sabha Chemical Security gi sesul thorangalone na hayeng pakthokna ba sem sare The Great June Uprising Unity Day ki thoram hose Imphal gi kek rupa ta pangthokle amasung lebasik oina COVID-19 na nabadigi farapagi chang chada yankhani toy dasmik taret mapan yore paulizare